ngasi si 23rd April 2026 sahi kayagi mamangdagi khongjom lan haidana British na mathang lawsalakna India dagi mathang state mayam si lawsalakna Manipur si iroi loiba lanfam Anglo Manipuri war khongjom ja chokna kiba lanfam sina iroi loiba lanni haidana sugumba yamna historic oiba numit asi Manipur Pradesh Congress Committee na organize tawbidna khoi ngasi mafam masida pangthok jabani ayamba matamdadi khongjom torenda maduda tarfan katna athauba singi mafamda kok nondana ikai khumnaba utna tawjabani adubu hojik Manipur gi leiriba phibam sidaida khoi yamna katti kachaning mani adu khongjomda chatlaga madudaida khongjom turenda tarfan katna thauba leikhiraba akoina di loina di masak khanghaudaba dugumba Manipur gi hero singdo adugi makoina aroi lan famoina sokna khiba British ka sokna khiba lan fam mafam da khoi kero tawjabni adubu hujik Manipur gi leiriba phibam sida sum khoi gi party gi oina di Manipur Pradesh Congress Committee na sillaga mafam sida khoi Florence Tribute chi khoi kachabani dugumba leikhiraba mama leibaki damaktada karigumba khongfam ama phawba lengdana makhoi lanfamduda maithirani haibasi moi khangbneba British kumba yamna sakti leiba matamadudi di British si prithvi punamak ayamna almost joy tarokna kayamu yamna sakti leibagi haibu British tadi ahalaman singna matamduda hainabada numitaba leite haibdi in the sense numdang da phawba mahoida amamba haibudu leitana dokimatik sakti leikhaba aduma British sing aduda madugi aroiba Manipuri ama oina ima leibak ki damuktada kadaw nungda noida surrender tawroi sirabasu sina ima leibak ki damuktada kathokani haidana mapunsi kathokraba Pauna Brajabasi Major Yankhoiba Nasingba khoi loinamakti ningsingba ngamdragasuba adugumba mama leibaki damuktada kathokhiba hero sing adugi mafamda makhoi ka akhoina tawbiman khangba utpa makhoi mafamda hai manam ta lei manam tawrsu mohoigi mafamda khoi selut tawjabani khoi lei kachabani makhoi aduna khoi Manipur da leiriba khoi tungi miron da haiba tare makhoina achauba parama mutpa nairoi da parama mama leibaki da muktada maithirani khangab hauda noidadi prithvi joy tawba ngamba adugumba shakti leiraba jati ama warga su khoi Manipuri ama oina ima leibaki da muktada ningkha tambar ima leibak se noina lawsan gani hain toido noi ngamkhiba yai adubu noidadi khoina ngak nolaga surrender di kado nungda khoi tawroi haidna adumai tawda mama leibaki da muktada kathokhiba athaubi sing hero sing ado adugi mafamda akhoi ngasi asi angamba Florence Tribute kasabani moina akhoida naiba nairoi doba adugumba tungda horaiba Manipuri singda akhoina parama tambirme akhoi Manipur da leiriba khoi kanglup khuding makse khoi amatani aduna khoi kado nungda Manipur gi apunba saktam kaiba yadaba aduga Manipur bu lawsanna hotnabada khoi kado nungda nohoida khoi surrender tawroi haiba adugumba mathawna lingjen haiba tare amadi khoi tungda horiba generation kayada khoi pibirame aduna khoina akhoigi halaman sing lai oi khaba mayam duna moigina mama leibak kin maktada kathokhibido madu akhoi khuding makta Manipur leimineiba akhoi khuding makta madugi maringjen aduga makhoigi mathawna du akhoi pona makna madu kaubam thokte akhoi apunba Manipur amagi damuktada Manipur siningkha tambada akhoi kado nungda hanba leitana thengnaki haiba halaman pibiramba adugumba lingjen thawna du maduni akhoi punamuna akhoi tungda horkadoiba sanau sing akhoi khuding mangna madu akhoi lesson ama akhoi da tambiramabani atuna akhoi ma leibak ki damuktada kathokpada akhoi kado nungda surrender tawroi dobani haina
ꯑꯩ ꯋꯥꯐꯝ ꯈꯔꯁꯤ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯅꯤ